ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯚꯤꯌꯨꯋꯔꯁꯤꯡꯕꯨ Elizabeth Ilangbamna ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯗ ꯏꯀꯣꯛꯅꯣꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯃꯨꯚꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ ꯃꯨꯚꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ Bloodshot ꯃꯨꯚꯤ ꯑꯁꯤ ꯑꯃꯦꯔꯤꯀꯥꯟ ꯑꯦꯛꯁꯟ ꯑꯃꯗꯤ ꯁꯨꯄꯔꯍꯤꯔꯣꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯨꯚꯤ ꯑꯃꯅꯤ ꯍꯥꯏꯔꯤꯕ ꯃꯨꯚꯤ ꯑꯁꯤꯗ ꯌꯥꯝꯅ ꯃꯃꯤꯡ ꯂꯩꯔꯕ ꯑꯦꯛꯇꯔ ꯕꯤꯟ ꯗꯤꯁꯦꯜꯅ ꯂꯤꯗ ꯔꯣꯜ ꯂꯧꯗꯨꯅ ꯃꯨꯚꯤ ꯑꯁꯤꯕꯨ ꯃꯤꯌꯥꯝꯗ ꯑꯍꯦꯟꯕ ꯃꯍꯥꯎ ꯑꯃ ꯄꯤꯔꯤ ꯃꯨꯚꯤ ꯑꯁꯤ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯖꯔꯛꯄꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯃꯨꯚꯤ ꯑꯁꯤ ꯀꯔꯤ ꯀꯝꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤꯗꯒꯤ ꯈꯪꯃꯤꯟꯅꯔꯁꯤ ꯃꯨꯚꯤ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯔꯦ ꯀꯧꯕ ꯃꯤꯑꯣꯏ ꯑꯃ ꯎꯕꯤꯒꯅꯤ ꯃꯍꯥꯛ ꯑꯁꯤ ꯁꯣꯜꯖꯔꯁ ꯑꯃꯅꯤ ꯃꯍꯥꯛꯅ ꯊꯧꯅꯥ ꯐꯅ ꯃꯤꯑꯣꯏ ꯀꯌꯥꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯂꯝꯃꯤ ꯑꯗꯨꯕꯨ ꯃꯥꯅ ꯁꯨꯝ ꯅꯣꯡꯃꯩ ꯀꯥꯞꯇꯨꯅ ꯂꯥꯛꯄꯗ ꯇꯦꯔꯣꯔꯤꯁ ꯑꯃꯅ ꯃꯤꯑꯣꯏ ꯑꯃꯗ ꯒꯟ ꯄꯣꯏꯟ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯇꯦꯔꯣꯔꯤꯁ ꯑꯗꯨꯅ ꯔꯦꯗ ꯃꯥꯒꯤ ꯅꯣꯡꯃꯩ ꯑꯗꯨ ꯂꯩꯃꯥꯏꯗ ꯊꯝꯅꯕ ꯍꯥꯏꯔꯝꯃꯤ ꯔꯦꯅ ꯃꯤꯑꯣꯏ ꯑꯗꯨꯕꯨ ꯀꯟꯅꯕꯅꯤ ꯍꯥꯏꯅ ꯅꯣꯡꯃꯩ ꯑꯗꯨꯕꯨ ꯂꯩꯃꯥꯏꯗ ꯊꯝꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯇꯦꯔꯣꯔꯤꯁ ꯑꯗꯨꯗ ꯍꯪꯂꯝꯃꯤ ꯃꯍꯥꯛꯅ ꯀꯔꯤ ꯄꯥꯝꯂꯤꯕꯅꯣ ꯍꯥꯏꯅ ꯃꯗꯨꯗ ꯇꯦꯔꯣꯔꯤꯁ ꯑꯗꯨꯅ ꯍꯦꯂꯤꯀꯣꯞꯇꯔ ꯑꯃ ꯄꯥꯝꯃꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯔꯦꯅ ꯍꯦꯂꯤꯀꯣꯞꯇꯔ ꯄꯥꯝꯂꯕꯗꯤ ꯃꯍꯥꯛꯅ ꯐꯣꯟ ꯇꯧꯕ ꯌꯥꯍꯜꯂꯨ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩꯗ ꯔꯦꯅ ꯇꯥꯟꯖꯥ ꯑꯃ ꯌꯦꯡꯗꯨꯅ ꯇꯦꯔꯣꯔꯤꯁ ꯑꯗꯨꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯂꯝꯃꯤ ꯑꯗꯨꯒ ꯔꯦꯅ ꯅꯨꯄꯥ ꯑꯗꯨꯕꯨꯁꯨ ꯀꯟꯕꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯚꯤꯌꯥꯅꯣ ꯑꯦꯌꯔꯕꯦꯁꯇꯒꯤ ꯍꯧꯔꯛꯄ ꯁꯤꯟ ꯑꯃ ꯎꯔꯛꯏ ꯑꯦꯌꯔꯀ꯭ꯔꯥꯐꯇꯒꯤ ꯀꯨꯝꯊꯔꯛꯄ ꯁꯣꯜꯖꯔꯁꯤꯡ ꯑꯗꯨꯗ ꯔꯦꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯔꯝꯃꯤ ꯃꯗꯨꯗ ꯁꯣꯜꯖꯔꯁꯤꯡ ꯑꯗꯨꯅꯁꯨ ꯄꯣꯖꯤꯇꯤꯚ ꯑꯦꯇꯦꯟꯁꯟ ꯄꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯔꯦ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯨꯛ ꯎꯠꯂꯛꯏ ꯔꯦꯁꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯔꯦꯁꯀ꯭ꯌꯨ ꯑꯣꯄꯔꯦꯁꯟ ꯑꯗꯨ ꯃꯥꯏ ꯄꯥꯛꯈꯤꯕ ꯑꯗꯨꯗ ꯑꯁꯨꯝꯅ ꯃꯕꯥꯅꯤ ꯏꯇꯥꯂꯤꯒꯤ ꯃꯣꯝꯕꯣꯁꯥꯗ ꯍꯣꯂꯤꯗꯦꯒꯤ ꯃꯇꯝ ꯂꯩꯔꯗꯨꯅ ꯆꯠꯂꯝꯃꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯕꯗ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯃꯈꯣꯏꯕꯨ ꯃꯥꯔꯇꯤꯟ ꯑꯦꯛꯁꯅ ꯀꯤꯗꯅꯦꯞ ꯇꯧꯔꯝꯃꯤ ꯃꯥꯔꯇꯤꯟ ꯑꯦꯛꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯔꯦꯗꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯈꯔ ꯈꯪꯕ ꯄꯥꯝꯂꯝꯃꯤ ꯃꯔꯨꯑꯣꯏꯅ ꯃꯣꯝꯕꯣꯁꯥꯗ ꯇꯧꯒꯗꯧꯔꯤꯕ ꯑꯣꯄꯔꯦꯁꯟ ꯑꯃꯒꯤ ꯃꯇꯥꯡꯗ ꯃꯗꯨꯗ ꯔꯦꯅ ꯍꯥꯏꯔꯝꯃꯤ ꯑꯇꯩ ꯋꯥꯐꯝꯁꯤꯡꯗꯤ ꯂꯣꯏꯅ ꯍꯪꯕ ꯌꯥꯒꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯍꯪꯂꯤꯕꯗꯨꯗꯤ ꯑꯩ ꯀꯔꯤꯁꯨ ꯈꯪꯗꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯔꯦꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯍꯥꯏꯔꯝꯃꯤ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯀꯤꯒꯅꯨ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯥꯔꯇꯤꯟꯅ ꯔꯦꯒꯤ ꯅꯨꯄꯤꯕꯨ ꯔꯦꯒꯤ ꯃꯤꯠꯃꯥꯡꯃꯛꯇꯗ ꯍꯥꯠꯇꯣꯛꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯔꯦꯅꯁꯨ ꯋꯥꯁꯛꯇꯨꯅ ꯍꯥꯏ ꯃꯍꯥꯛꯅ ꯃꯥꯔꯇꯤꯟꯒꯤ ꯀꯥꯡꯕꯨꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯥꯔꯇꯤꯟꯅ ꯔꯦ ꯑꯗꯨꯕꯨꯁꯨ ꯍꯥꯠꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯔꯦ ꯑꯗꯨ ꯍꯤꯞꯇꯨꯅ ꯂꯩꯕꯒꯤ ꯁꯤꯟ ꯑꯗꯨ ꯑꯩꯈꯣꯏꯗ ꯃꯨꯚꯤ ꯑꯁꯤꯅ ꯎꯠꯂꯛꯏ ꯔꯦꯕꯨ ꯀꯦꯕꯜꯅ ꯐꯖꯅ ꯀꯅꯦꯛ ꯇꯧꯗꯨꯅ ꯃꯐꯝ ꯑꯃꯗ ꯂꯩꯔꯝꯕꯗꯨ ꯃꯍꯥꯛꯅ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯔꯦꯅ ꯃꯉꯣꯟꯗ ꯀꯅꯦꯛ ꯇꯧꯔꯝꯂꯤꯕ ꯀꯦꯕꯜ ꯑꯗꯨꯕꯨ ꯂꯧꯊꯣꯛꯂꯝꯃꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯀꯦꯇꯤ ꯀꯧꯕ ꯅꯨꯄꯤ ꯑꯃ ꯂꯥꯛꯇꯨꯅ ꯔꯦꯗ ꯍꯥꯏꯔꯝꯃꯤ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯑꯗꯨꯅ ꯋꯥꯒꯅꯨ ꯍꯥꯏꯅ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯗꯣꯛꯇꯔ ꯍꯥꯔꯇꯤꯡ ꯀꯧꯕ ꯗꯣꯛꯇꯔ ꯑꯃ ꯎꯕꯤꯒꯅꯤ ꯃꯍꯥꯛꯅ ꯔꯦꯗ ꯔꯥꯏꯖꯤꯡ ꯁ꯭ꯄꯤꯔꯤꯠ ꯇꯦꯛꯅꯣꯂꯣꯖꯤꯗ ꯔꯦꯕꯨ ꯋꯦꯜꯀꯝ ꯇꯧꯕꯤꯔꯝꯃꯤ ꯑꯗꯨꯒ ꯍꯥꯔꯇꯤꯡꯅ ꯃꯈꯥ ꯇꯥꯔꯝꯃꯤ ꯔꯦꯒꯤ ꯕꯣꯗꯤ ꯑꯗꯨ US ꯃꯤꯂꯤꯇꯔꯤꯁꯤꯡꯅ ꯔꯥꯏꯖꯤꯡ ꯁ꯭ꯄꯤꯔꯤꯠ ꯇꯦꯛꯅꯣꯂꯣꯖꯤꯗ ꯑꯦꯛꯁꯄꯦꯔꯤꯃꯦꯟꯠꯒꯤꯗꯃꯛꯇ ꯄꯤꯕꯤꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯃꯔꯝꯗꯤ ꯇꯦꯛꯅꯣꯂꯣꯖꯤ ꯑꯁꯤꯅ ꯑꯁꯤꯕ ꯃꯤꯑꯣꯏꯕꯨ ꯃꯈꯣꯏꯒꯤ ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯃꯇꯦꯡꯅ ꯁꯨꯄꯔꯍꯤꯔꯣ ꯑꯣꯏꯍꯟꯗꯨꯅ ꯑꯆꯧꯕ ꯊꯕꯛ ꯀꯌꯥ ꯂꯥꯟꯊꯦꯡꯅꯕꯗ ꯃꯥꯏ ꯄꯥꯛꯅꯕ ꯇꯧꯕ ꯑꯦꯛꯁꯄꯦꯔꯤꯃꯦꯟꯠ ꯑꯃ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯔꯦ ꯑꯗꯨꯅ ꯑꯍꯥꯟꯕ ꯃꯥꯏ ꯄꯥꯛꯄ ꯃꯤꯑꯣꯏ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ ꯔꯦꯅ ꯑꯍꯥꯟꯕ ꯑꯣꯏꯕꯇ ꯅꯠꯇꯅ ꯃꯈꯣꯏꯒꯤ ꯑꯦꯛꯁꯄꯦꯔꯤꯃꯦꯟꯠ ꯑꯁꯤꯅ USꯀꯤ ꯃꯤꯂꯤꯇꯔꯤꯗꯁꯨ ꯑꯆꯧꯕ ꯋꯦꯄꯟ ꯑꯃ ꯑꯣꯏꯔꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯑꯦꯛꯁꯄꯔꯠꯁꯤꯡꯅꯁꯨ ꯁꯤꯗꯒꯤ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯀꯟꯕ ꯁꯣꯜꯖꯔ ꯀꯌꯥ ꯑꯃ ꯄꯨꯊꯣꯛꯅꯕꯁꯨ ꯇꯧꯔꯤ ꯍꯥꯏꯅ ꯍꯥꯏꯈꯤ ꯗꯣꯛꯇꯔ ꯍꯥꯔꯇꯤꯡꯅ ꯑꯦꯛꯁꯄꯦꯔꯤꯃꯦꯟꯠ ꯑꯣꯏꯅ ꯔꯦꯒꯤ ꯈꯨꯠ ꯑꯗꯨ ꯁꯣꯛꯍꯜꯂꯝꯃꯤ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯌꯥꯝꯅ ꯊꯨꯅ ꯐꯈꯤꯔꯝꯃꯤ ꯍꯥꯔꯇꯤꯡꯅ ꯔꯦꯗ ꯍꯥꯏꯔꯝꯃꯤ ꯌꯥꯝꯅ ꯊꯨꯅ ꯐꯕ ꯉꯝꯂꯤꯕꯁꯤ ꯕꯥꯏꯑꯣꯃꯦꯀꯥꯅꯤꯀꯦꯜꯒꯤ ꯔꯤꯑꯦꯛꯁꯟ ꯑꯗꯨ ꯌꯥꯝꯅ ꯊꯨꯅ ꯇꯧꯕꯒꯤꯅꯤ ꯍꯥꯏꯅ ꯍꯥꯏꯈꯤ ꯃꯥꯅꯁꯨ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤ ꯗꯦꯃꯦꯖ ꯑꯣꯏꯔꯕ ꯇꯤꯁꯨ ꯑꯗꯨ ꯇꯦꯛꯅꯣꯂꯣꯖꯤ ꯑꯁꯤꯅ ꯌꯥꯝꯅ ꯊꯨꯅ ꯔꯤꯀꯣꯚꯔ ꯇꯧꯕ ꯉꯝꯍꯜꯂꯤ ꯃꯗꯨꯗꯒꯤ ꯀꯦꯇꯤꯅ ꯔꯦꯗ ꯍꯥꯏ ꯅꯍꯥꯛꯅ ꯅꯍꯥꯛ ꯀꯅꯥꯅꯣ ꯍꯥꯏꯕꯁꯨ ꯈꯪꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯍꯥꯏꯈꯤ ꯃꯔꯝꯗꯤ ꯃꯍꯥꯛ ꯑꯗꯨ ꯃꯣꯗꯤꯐꯥꯏꯗ ꯑꯣꯏꯔꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯗꯣꯛꯇꯔ ꯍꯥꯔꯇꯤꯡꯅꯁꯨ ꯃꯍꯥꯛꯀꯤ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤ ꯋꯥꯔꯤ ꯈꯔ ꯄꯜꯂꯗꯨꯅ ꯍꯥꯏ ꯃꯍꯥꯛ ꯑꯗꯨ ꯇꯦꯅꯤꯁ ꯄ꯭ꯂꯦꯌꯔ ꯑꯃ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯆꯦꯝꯄꯤꯌꯟꯁꯨ ꯂꯧꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯆꯍꯤ 15 ꯁꯨꯔꯛꯄ ꯃꯇꯝꯗ ꯀꯦꯟꯁꯔ ꯅꯥꯈꯤ
Maduna maram oiraga mahaki khut adu kaktatpa tarami. Adubu technology asigi matengna aphaba mapangal kanba khut ama haple haibadu mangonda su utlami. Technology asina modified tawraba miyoi khuding yamna mapangal kanba oi haina hairami. Harting nasu atopa patient ama reda utlami. Mahaki mamingna Jimmy kaurami. Jimmy hairiba misak asisu mahaki khong adu problem oiduna khong kakhiba miyoi ama oirami. Adubu technology asigi matengna khong ama haplambadu mangonda wari tamlami. Asumna makoina hapliba artificial body parts sing aduna past life tagi hena mapangal kanbadu makoina tamlami. Jimmy gi partner amasu mamitang madagi camera oina hapadu makoidasu uhalami. Masidagi aikoina re adu yamna hena mapangal kanbu ubigani. Mahakna magi mapangal adu yamna kalambaduda mahaksu angakpa paurami. Re na pillar amada thilami. Mahaki makhut adudi asopa amatadi lairamde adubu pillar adu oina crack chatlami. Masita natana yamna lumba dumbbell su mahakna thangatpa ngamlami. Masigi matungda Rena Ketibu unarami. Keti adu swimming tawduna lairami. Maduda mahakna hai. Mahaki haukraba punsigi wari adu nightmare amagumna ningsingmangamde haina haiki. Madudagi Keti na drinks ama pirami. Rena drinks adu hek thakpaga magi haukraba punsi adu flashback oina uraktuna magi nupi hatkhiba adu ningsinglakhi. Madu hek ubaga Re manakta lairamba table amada yamna kanna suduna nungaitaba phongdokhi amadi magi bag ama lauraga car da thoduna mapalomda chatkhi. Amaromdana Rena tawribadu Harting na camera dagi yenglami. Harting na su assistant aduda mana chatliba dusu kadaidano haivaga loinana assistant aduna Regi channel da open tawduna paw faunarami. Assistant aduna Re da kaida chatlibano haina hanglami. Maduda Rena yamna ngakna hairakhi. Karamna nakhoina aingonda wa nganglibano haina. Maduda Harting na hai. Nangi branda masing yamlaba wireless process kaya yauri adunani. Amadi ikhoise family amatani shu haiki. Adubu Rena khumlakhi. Magi nupi amalai aduna mahaki maramda confirmation ama khangingbagini haiki. Harting na amuk kanana mahakpo hatkibano haina hanglami. Rena su magi nupi hatpa misak adu Martin X kawi haina haiki. Harting na wari pumba halaklaga sanasi maramdi nangonda dollar kaya changduna semba potlam kaya yauri haiki. Adubu Rena di karishu thausadana cockpit amada kaduna aeroplane adu paiki. Mahakna chatliba location adusu identify tawbasu ngamki. Mafam adudi Budapest ki Kuala Lumpur oirami. Mafam aduda Martin X adu karda magi teammate singa laklami. Makoina tunnel amada fauduna chatlingaida tunnel adugi light sing adu off tawki. Aduga truck amana vehicle amada thomjinki. Matam aduda karda famliba Martina mahak adu kargi mapanda thokke haina magi bodyguard aduda hairami. Tanja aduda Re adushu mapam aduda yaroktuna nongmai kapa horakhi. Somdasu karda famliba Martina sauna laurakhi. Mahak adu mapanda thoktuna Rebu hatke haina hairami. Adubu Reda nongmaina kaya kaplabasu siramde. Aduga magi masadagi thokhiba ising adu amuk chupsinduna magi mapangal hena kalami. Maramdi mahak asi rising spirit technology na magi body adu superhero oina modify tawrabani. Amaromdana Re adu bomb na attack tawki. Adubu Martin X adu Re na nongmaina kaptuna hatkhi. Masigi matungda movie asina airfield amada ulai. Mapam aduda Re adu laklami. Mapam aduda Katie amadi Marcus amasung Jimmy su lairami. Makoina mahakpo ngairamlibasi Rebu makoigi laboratory da amuk pusinduna reprogramming tawnavani. Re nasu magi nupi hatpa misak adu halamle haina Katie da tamlami. Masigi matungda Re adu rising spirit technology da pusilami. Adumna Re adu reprogramming tawduna magi memories adu manghallaga anauba aranba memory haptuna haibadi magi nupi hatkhiba misak adu atopa miyoi amana oina mana khalhanduna mi adubu hatnaba tawrami. Reprogramming asi Harting na tawrami. Makoina tawribasi reprogramming tawduna
Rising Spirit ki rival oiriba miyosing adu makoina hatnaba hotnabada regumlaba modified oiraba miyosing adubu makoina weapon oina sijanarami. Dr. Hatting na Katie da hairami. Reda aikoina tawkiba experiment asi maram ama laibagi tawkibani. Aduna magi memory asi delete tawrasi haina. Katie na khangki madudi Hatting na ngangliba wangang aduna rebu mahaki khulai oina sijinaragani haibasi. Hatting na reprogramming tawthoktuna mahakna hatnaba tawriba miyoi adugi mamingna Nick Barris kaurami. Hatting na Regi program aduda magi nupi hatpa miyoi adu Nick Barris oina amuk uhalami. Katie na Hatting da hairami. Re asi soldier amani haina. Adubu Hatting na di Re adubu asiba soldier ama oina urami. Asumna Hatting gi reprogramming gi makada Nick Barris adu Regi nupi hatpa miyoi ama oina Regi mental program da hapchilami. Masigi matungda Re adu car ama thauduna magi nupi hatkiva miyoi adubo hatpa chatlami. Hatting na Re da khangdaba saduna hanglami. Re da hanglami kaida chatlibano amadi kanabu thiba chatlibano haina. Maduda Re na khumlakhi. Nick Barris ki manakta chatlibani hairaki. Asumna Re adu flight tongduna Barris na lairiva England gi is success ta yorami. Barris na magi office da thabak tongduna lairingaida briefcase ama fanglami. Briefcase aduda EMP bomb adu programming weekend na utlami. Somdasu Re na tawriva sing adu Hatting na camera gi mateng na loina urami. Re na Barris ki manakta laktuna mahak adu magi nupi hatpa misak amani haina maral sirami. Maduda Barris na hai. Re na hairibadu aranbani. Nang na fazana gyan tadavadagi hairibani hain haiki. Barris na hairibadu karino haiva khangdavida Re na Barris po nongmay na kapto na hatlami. Masagi matungda mahak unconscious oiraki. Mahak na adum na tawdo na layringayda Barris ki programmer ama oiriva wigena Rebu mapam amada pusinki. Somdasu Hatting na Re dagi signal fangdavagi indication adu fanglami. Re na gyan lakpada weekend adu phuge tawrami. Re na su weekend da hanglami. Karigi mahaki nupi hatpa misak asi ahong manari bano haina. Madugi wa adu tabada weekend adu yamna ngaklami. Re na magi nupi gi maming adu gina kawi haina hairami. Aduga Re na su magi khuttagi I adu container amada haptuna weekend da pirami. Madu ubada weekend adu yamna ngaklami. Aduga weekend na I adu magi program gi 6am da haptuna Re da hai. Rising Spirit asi makoigi masagi program laizay. Program adugi mateng na nangi mental process ta aranba memories hapchinduna machine amagumna nang musijindavani haiki. Re na su haiki mangon na tawriva sing adu tung koi na tawba ngamloi haina. Masidagi Re adu mahaki nupi ginavu thirami. Mana thiraba matungda England gi city amada gina adu thengnaki. Re na magi mayumda chalasi haina gina da hairami. Adubu gina na Re da kari tawba yaurabage haina hanglami. Re na di icham cham na haiki problem khudingmak solve tawre haina. Aduga aikoi gisu group member sing lay haiki. Aduga mahakna makata na hai maga ginaga karamba kanda unakivage haina hanglami. Adubu ginana chahi mga haukre maga Rega thengnakiva hairami. Re na madu tabada yamna ngaklami amadi mapi ira chenduna maha ginagi naktagi lakhi. Mahakna adumna lakpaduda Jimmy gi kangbu laktuna Re gi car da thomjinki aduga nongmai kapa horakhi. Re na nongmai maru palabada mahaki body color adu blue machu oirakhi. Amadi mahaki masadagi chip ama lauthokhi aduga mahak chenki. Masidagi Jimmy gi team aduna Re na chatlibadu location track tongnaba hotnarami. Jimmy na nongmay kapkhatki aduga bullet sing aduna camera oiraktuna Re na chatlibadu track tongnaba hotnarami. Re dasu nongmay lepa laitana kaplami. Re su police ki car amadagi nongmay lakthoklaga nongmay kapa horakhi. Asumna Jimmy gi miyoiga Re ga kanna nongmay kapnarakhi. Jimmy amasung Re public road ta phunarakhi. Maduda truck amana samduna thauki. Adubu Re gi asokpa adudi khudakta recover tauki. Adubu Jimmy gi khusem gi khong adudi tatki.
ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖꯦꯃꯤꯅ ꯔꯦꯗ ꯗꯤꯚꯥꯏꯁ ꯑꯃꯅ ꯃꯥꯒꯤ ꯃꯅꯪꯒꯟꯗ ꯊꯤꯟꯈꯤ꯫ ꯃꯗꯨꯗꯒꯤ ꯔꯦ ꯑꯗꯨ ꯑꯟꯀꯟꯁꯤꯌꯁ ꯑꯣꯏꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯔꯦꯒꯤ ꯁꯥꯏꯠꯇ ꯀꯦꯇꯤ ꯑꯗꯨ ꯂꯩꯔꯗꯨꯅ ꯃꯥꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯃꯔ ꯑꯣꯏꯅ ꯂꯦꯞꯄꯤꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯍꯥꯔꯇꯤꯡꯅ ꯄꯤꯕ ꯀꯃꯥꯟ ꯇꯧꯕ ꯋꯤꯒꯦꯟꯒꯤ ꯑꯣꯔꯗꯔꯁꯤꯡ ꯑꯗꯨ ꯀꯦꯇꯤꯅ ꯏꯂꯝꯗꯦ꯫ ꯀꯦꯇꯤꯒꯤ ꯃꯑꯣꯡ ꯑꯗꯨ ꯍꯥꯔꯇꯤꯡꯅ ꯎꯔꯛꯄꯗꯒꯤ ꯍꯥꯔꯇꯤꯡꯅ ꯀꯦꯇꯤꯒꯤ ꯁꯣꯔ ꯍꯣꯟꯕꯗ ꯑꯋꯥꯕ ꯊꯦꯡꯅꯍꯜꯂꯝꯃꯤ꯫ ꯀꯣꯟꯅꯊꯪꯗ ꯀꯦꯇꯤ ꯑꯗꯨ ꯃꯈꯣꯏꯅ ꯍꯥꯏꯕ ꯏꯟꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯦꯇꯤꯅ ꯋꯤꯒꯦꯟ ꯊꯤꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯦꯇꯤ ꯑꯗꯨ ꯋꯤꯒꯦꯟꯅ ꯂꯩꯔꯤꯕ ꯂꯟꯗꯟ ꯑꯗꯨꯗ ꯂꯥꯛꯈꯤꯔꯝꯃꯤ꯫ ꯀꯦꯇꯤ ꯑꯗꯨ ꯋꯤꯒꯦꯟꯒ ꯋꯥꯔꯤ ꯁꯥꯅꯔꯝꯃꯤ꯫ ꯀꯦꯇꯤꯅ ꯁꯤꯒꯔꯦꯠ ꯑꯃ ꯊꯛꯇꯨꯅ ꯃꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯃꯩꯈꯨ ꯑꯗꯨꯅ ꯋꯤꯒꯦꯟꯕꯨ ꯑꯟꯀꯟꯁꯤꯌꯁ ꯑꯣꯏꯍꯟꯈꯤ꯫ ꯃꯁꯤꯗꯒꯤ ꯋꯤꯒꯦꯟꯒꯤ ꯒꯥꯔꯗꯁꯤꯡ ꯑꯗꯨꯒ ꯃꯥꯒ ꯈꯨꯠ ꯊꯣꯛꯅꯗꯨꯅ ꯒꯥꯔꯗꯁꯤꯡ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯥꯠꯇꯣꯛꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯔꯦ ꯑꯗꯨ ꯍꯥꯔꯇꯤꯡꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯃꯤ ꯑꯃꯗꯤ ꯋꯥꯔꯤ ꯁꯥꯅꯔꯝꯃꯤ꯫ ꯃꯗꯨꯗ ꯔꯦꯅ ꯍꯥꯏ, "ꯅꯪꯅ ꯑꯩꯕꯨ ꯈꯨꯠꯂꯥꯏ ꯑꯃꯒꯨꯝꯅ ꯁꯤꯖꯤꯟꯅꯔꯤ ꯑꯃꯗꯤ ꯑꯩꯒꯤ ꯅꯨꯄꯤ ꯍꯥꯠꯄ ꯃꯤꯁꯛ ꯐꯥꯎꯕ ꯁꯤꯖꯤꯟꯅꯗꯨꯅ ꯍꯥꯠꯍꯜꯂꯤ" ꯍꯥꯏꯅ ꯍꯥꯏꯈꯤ꯫ ꯃꯗꯨꯗ ꯍꯥꯔꯇꯤꯡꯅ ꯍꯥꯏ, "ꯔꯤꯚꯦꯟꯖ ꯍꯥꯏꯕꯁꯤ ꯑꯦꯛꯁꯦꯞꯁꯅꯦꯜ ꯑꯣꯏꯕ ꯅꯪꯒꯨꯝꯕ ꯃꯤꯅ ꯇꯧꯒꯗꯕꯅꯤ" ꯍꯥꯏꯅ ꯍꯥꯏꯈꯤ꯫ ꯍꯥꯔꯇꯤꯡꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯔꯦꯅ ꯍꯥꯏꯈꯤ, "ꯅꯪꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯤꯑꯣꯏꯕꯕꯨ ꯃꯥꯡꯍꯟꯅꯕ ꯇꯧꯔꯤ, ꯑꯗꯨꯒ ꯅꯪꯒꯤ ꯂꯤꯗꯔꯁꯤꯞ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯌꯥꯔꯣꯏ ꯑꯃꯗꯤ ꯀꯩꯗꯧꯅꯨꯡꯗꯁꯨ ꯑꯣꯏꯊꯣꯛꯄ ꯌꯥꯔꯣꯏ" ꯍꯥꯏꯅ ꯍꯥꯏꯈꯤ꯫ ꯃꯗꯨꯗꯒꯤ ꯍꯥꯔꯇꯤꯡꯅ ꯔꯦꯕꯨ ꯂꯦꯞꯇ ꯄꯨꯁꯤꯟꯗꯨꯅ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯇꯨꯝꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯔꯇꯤꯡꯅ ꯔꯦꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯃꯤꯡ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯃꯔꯣꯝꯗꯅ ꯋꯤꯒꯦꯟꯅꯁꯨ ꯃꯥꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯗꯨ ꯁ꯭ꯇꯥꯔꯠ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯦꯇꯤꯅ ꯔꯦꯕꯨ ꯀꯟꯅꯕ ꯍꯥꯏꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯀꯦꯇꯤꯅ ꯔꯦꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡ ꯑꯗꯨ ꯆꯨꯝꯅ ꯁꯤꯖꯤꯟꯅꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯍꯥꯔꯇꯤꯡꯅ ꯃꯗꯨ ꯈꯪꯂꯗꯨꯅ ꯀꯦꯇꯤ ꯑꯗꯨ ꯁꯣꯔ ꯍꯣꯟꯕ ꯋꯥꯍꯜꯂꯝꯃꯤ꯫ ꯍꯥꯔꯇꯤꯡꯅ ꯀꯦꯇꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯗꯨ ꯏꯗꯤꯠ ꯇꯧꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯑꯦꯛꯁꯦꯁ ꯐꯪꯈꯤꯗꯦ꯫ ꯁꯣꯝꯗꯁꯨ ꯖꯤꯃꯤ ꯑꯗꯨ ꯈꯨꯠꯂꯥꯏ ꯀꯌꯥꯒ ꯂꯣꯏꯅꯅ ꯔꯦꯕꯨ ꯐꯨꯕ ꯂꯥꯛꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯔꯦꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯗꯨꯁꯨ ꯋꯤꯒꯦꯟꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯔꯦꯅꯁꯨ ꯍꯥꯏꯔꯝꯃꯤ ꯃꯥꯒꯤ ꯊꯕꯛꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯜꯂꯒꯦ ꯍꯥꯏ꯫ ꯑꯁꯨꯝꯅ ꯃꯍꯥꯛ ꯖꯤꯃꯤ ꯑꯃꯁꯨꯡ ꯃꯥꯔꯀꯁꯅ ꯂꯩꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯔꯦ ꯑꯃꯗꯤ ꯖꯤꯃꯤ ꯐꯨꯅꯈꯤ꯫ ꯃꯥꯔꯀꯁꯁꯨ ꯌꯥꯎꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯔꯦꯅ ꯃꯥꯒꯤ ꯁꯨꯄꯔ ꯍꯤꯔꯣ ꯄꯥꯋꯔ ꯁꯤꯖꯤꯟꯅꯗꯨꯅ ꯖꯤꯃꯤꯕꯨ ꯐꯨꯔꯝꯃꯤ꯫ ꯔꯦꯅ ꯃꯈꯨꯠꯁꯨ ꯊꯗꯠꯂꯝꯃꯤ꯫ ꯇꯠꯂꯕ ꯈꯨꯠ ꯑꯗꯨꯅ ꯍꯥꯔꯇꯤꯡꯅ ꯅꯥꯟꯊꯣꯛꯅꯕ ꯊꯝꯂꯤꯕ ꯀꯥꯔ ꯑꯗꯨꯗ ꯊꯣꯝꯗꯨꯅ ꯑꯀꯥꯏ ꯑꯇꯣꯏ ꯊꯣꯛꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯀꯥꯔ ꯑꯗꯨꯁꯨ ꯂꯦꯞꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯥꯔꯇꯤꯡꯅ ꯔꯦꯗ ꯍꯥꯏꯔꯝꯃꯤ, ꯃꯥ ꯈꯛꯇꯅ ꯔꯦꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯗꯨ ꯁꯥꯈꯤꯕꯅꯤ, ꯑꯗꯨꯅ ꯍꯥꯔꯇꯤꯡ ꯁꯤꯔꯕꯗꯤ ꯔꯦ ꯑꯗꯨ ꯍꯤꯡꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯍꯥꯏꯈꯤ꯫ ꯑꯗꯨꯕꯨ ꯔꯦꯅ ꯁꯥꯎꯅꯤꯡꯕꯒ ꯂꯣꯏꯅꯅ ꯍꯥꯔꯇꯤꯡꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯍꯥꯔꯇꯤꯡꯅ ꯋꯤꯄꯟ ꯑꯃꯅ ꯔꯦꯗ ꯀꯥꯞꯂꯛꯈꯤ ꯑꯗꯨꯕꯨ ꯔꯦꯅ ꯉꯥꯛꯊꯣꯛꯈꯤ꯫ ꯁꯣꯝꯗꯅ ꯀꯦꯇꯤ ꯑꯃꯗꯤ ꯋꯤꯒꯦꯟꯅ ꯔꯦꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯗꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯝꯃꯤ꯫ ꯔꯦꯒꯤ ꯕꯣꯗꯤ ꯑꯗꯨ ꯆꯦꯟꯖꯦꯁ ꯑꯃ ꯂꯥꯛꯈꯤ ꯑꯃꯗꯤ ꯕꯣꯝ ꯑꯃ ꯄꯣꯈꯥꯏꯔꯛꯇꯨꯅ ꯗꯣꯛꯇꯔ ꯍꯥꯔꯇꯤꯡ ꯑꯗꯨꯕꯨ ꯍꯥꯠꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯔꯦꯅ ꯃꯍꯥꯛꯅ ꯂꯩꯔꯤꯕꯁꯤ ꯀꯗꯥꯏꯗꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯋꯤꯒꯦꯟꯅ ꯔꯦꯗ ꯃꯍꯥꯛ ꯉꯥꯏꯍꯥꯛꯇꯪ ꯔꯤꯂꯦꯛꯁ ꯇꯧ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯀꯦꯇꯤ ꯑꯗꯨ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯔꯦꯅ ꯃꯈꯣꯏꯅ ꯇꯧꯕꯤꯈꯤꯕꯁꯤꯡ ꯑꯗꯨ ꯎꯔꯒ ꯀꯦꯇꯤ ꯑꯃꯗꯤ ꯋꯤꯒꯦꯟꯗ ꯊꯦꯡꯛꯁ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯨꯚꯤ ꯑꯁꯤ ꯂꯣꯏꯁꯤꯜꯂꯤ꯫ ꯃꯌꯥꯝꯕꯨꯁꯨ ꯂꯣꯏꯕ ꯐꯥꯎꯕ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ꯫